ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯇꯨꯆꯨꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯕꯥꯝ ꯍꯥꯏꯕ ꯃꯃꯥ ꯍꯥꯏꯕ ꯁꯤꯗ ꯂꯩ ꯈꯨꯟ ꯃꯌꯥꯝꯁꯦ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯈꯨꯟ ꯃꯌꯥꯝꯁꯤꯒꯤ ꯃꯩꯇꯩ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯥꯍꯥꯗ ꯆꯠꯂꯁꯨ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯥꯎ ꯑꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯀꯨꯀꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯒꯨꯝꯕ ꯃꯣꯏ ꯁꯤꯒꯨꯝꯕ ꯇꯥꯔꯒꯦꯠ ꯇꯧꯏ ꯑꯅꯝꯕꯅ ꯅꯨꯄꯤꯗ ꯇꯥꯔꯒꯦꯠ ꯇꯧꯏ ꯑꯗꯣ ꯃꯈꯣꯏꯁꯦ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯪꯁꯗ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯣꯏꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯕ ꯀꯨꯀꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯖꯥꯠꯇ ꯐꯥꯔꯒ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯗ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯌꯥꯝꯅ ꯄꯤꯔꯦ ꯍꯥꯏꯅ ꯄꯥꯎꯁꯦ ꯇꯥꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯅꯁꯤ ꯃꯩꯇꯩ ꯅꯨꯄꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯉꯥꯡ ꯅꯍꯥꯁꯤꯡꯗ ꯌꯥꯝ ꯇꯥꯔꯒꯦꯠ ꯇꯧꯔꯦꯕꯀꯣ ꯃꯣꯏꯁꯦꯀꯣ ꯑꯗꯨꯅ ꯄꯥꯎꯁꯦ ꯐꯪꯕꯅꯤ ꯃꯌꯥꯝꯁꯦ ꯂꯦꯞꯇꯕ ꯃꯈꯩ ꯃꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯀꯣ ꯃꯤꯠ ꯅꯥꯁꯤꯡꯗꯨꯅ ꯆꯠꯄꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯅꯛꯄ ꯃꯐꯝꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯀꯣ ꯁꯦꯝꯃꯩꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯁꯦꯌꯔ ꯇꯧꯔꯛꯄꯗꯒꯤ ꯈꯪꯖꯔꯛꯄꯅꯤ ꯎꯖꯔꯒ ꯃꯇꯨꯡꯗ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯨꯀꯤꯅ ꯐꯠꯇꯕꯩ ꯆꯥꯡꯁꯦ ꯃꯣꯏꯅ ꯐꯠꯇꯕꯩ ꯆꯥꯡꯁꯦꯀꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯣꯏ ꯇꯥꯔꯒꯦꯠ ꯇꯧꯔꯦꯕꯀꯣ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤꯅꯦꯕꯀꯣ ꯑꯉꯥꯡ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯦ ꯃꯣꯏ ꯁꯤꯒꯨꯝꯕꯁꯤꯒ ꯇꯥꯔꯒꯦꯠ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯁꯦꯌꯔ ꯇꯧꯖꯔꯛꯄꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯀꯨꯀꯤꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯔꯝꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯇꯣꯞꯄ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯗ ꯁꯦꯟꯐꯝ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥꯒꯨꯝꯕ ꯐꯥꯔ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟ ꯇꯥꯕꯤꯗ꯭ꯔꯕꯣ ꯎꯕꯤꯗ꯭ꯔꯕꯣ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯁꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯛꯏꯕ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕꯔꯥ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯁꯤꯅꯤꯁꯦ ꯌꯦꯡꯉꯨ ꯄꯥꯔꯒ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯍꯥꯏꯕꯕꯨ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯍꯥꯏꯒꯗꯕ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯤꯠ ꯅꯥ ꯁꯤꯡꯃꯤꯟꯅꯁꯤ ꯅꯈꯣꯏꯁꯨ